Ha 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 ha. Paona bo. Araiba minai oiro hairiba nangumba. Hey sho. Naptuna tangduna hui hongdongum lukhak chaduna hinglo. Ha ha. Sauning badi hairuno. Ha 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 ha. Ahanamaktada Manipuri Audio Book ki maikaidagi pumnamapu taramnok chari Audiobook asigi oina Class 7 gi Manipuri textbook da yauba Phambak Kumheigi macha Biramangol na iba Phambak Kumheigi macha Paona hairiba Phambak Kumheigi macha asigi manga suba utpa Kheba Chingkhong matang asi Manipur da British ka ing sok 1954 Mariputara mathoida thengnakiba khongjom lalfamda Paona Brajabasina mama leibakkidamak thawai katkiba matang aduni Mikha ponna hingbabudi ningtamna mikup amatang hingnambana hena phai haiba Paona gi wakhalon amadi mama leibakkidamak thawai phawba kathokpa ngamba thauna lingjel amadi mareibak nungsibagi wakhalon adu matang asida utli Haujik laubirasi Phambak Kumheigi Paona Manga subotpa Kheba Chingkhong ing sok 1954 Mariputara mathoi April gi tang 18 Sagol sen numit Sakapta 1918 Sajibugi Sukla 13 ba Nepali lalmi amana British ki phiral yungli Nepali Lakshman Subedar Major na manakta leplaga Yinglambadagi nakandagi thang shatuna salami katli Segairaba phizonda ina tairaba mai mit motlaba humangna marek karaba Paonana makut ietna khutsu thanglen pai wabatana hairangnana chingi marumdagi thoraktuna Paona Huranba leiram khangani lalmi kiduna chenkre Lakshman handokna lei phiral yengna Ha 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 ha. Paona gi singli da I marik amatang chelingai. Paona gi khutta khusu thanglen lising samu pai bangamlingai maitai sana lei mayolda yeknaba male sarkar gi phiral ha 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 Sauna Malis ki firal chongkhattuna thangna yanthatle Lakshman Subedar changsinduna thangna thatlaga anina akanba lal thengnarabada Lakshman tunghanna handokla ngaklambadagi Paona na mangakkaktuna sire Paona Minai arembada nangak kana saga tongan taduna toklado Waman kibana lepangamdana chingmaida ngaduna pothana leiringai Khuman Subedar mapandagi He Bahadur Manipuri Audio Mahabir wafam amata hangatchage Paona Singda sauna mangak haigatuna Kanano yengmadadi yeknaba macha mali naroldi imalon sengna hairi kari hainingi law changlaudana Nanai ai tak hek changjarakpa yagadra karigi Thanglen khutta pai ai maitai ne aina pairiba thang asidi hatnaba natte kannabagini kiganu law hainingba hairo Kina changlaklaga salam tawduna lei Paona Ibungo nahakbu kanano Nanai ai maitai machani kasarda leiba khumanthe machani ifamna subedarni Male slingak mapugi tengol da yaurakpa Athoba Onthok na narai bakthi da ibungo nangde Migi mamagi sebada tangduna leirabasu maitai macha nangna senthum khara phangnaba phamgidamak yeknaba saibki minai oiduna nachin nanaw kayana marai bakidamak masagi senglaba I katnariba khunai cha kaya singbusu yeknaba saibki minai oinaba nakhut makna khulai paiduna narau sing na thauna ga loinana namagi manga kaknaba lamjingli kari hainingi Leingak mupu tingkol ki lusinglakpa nanai sahibna ngayaktang unhajagi lakjari Phuk haugatuna Saib lusinglakpa kadai jalai Khuman Subedar kina masa halli Nanai kijaduna lapna leijari Kiduna aibo mangak haina Thajade Thajadaba tawbinu Nanai sahib salam ka chaningduna Mahabir bu unhajaba lakjabani Mabukning senglaba aibu kari ki pham thoi
Makhoi dauna hural nalada launamba mihata piklaba maitai leibakna yamdraba maitai singna ngasi phawba tawraktri makhoi ne ngambadi yamdraba maitaina masing thingamdraba sayep ki lanmiga khut thoknaba landa mama mapa mayok naringai aronba nomaitana maitai tengol ngasi humni tada taknaba singami asum tauna leibak kayada khudum chanduna phurup kaya buki handuna manghanduna marai bak phurup ki phawba mangannaba silhanba irai laina ngamba sayepni Nanaina haijariba asengmani sahebna salam katchaningduna lakjabani chingnabiganu aina ma unaba kibagi wa natte mana pamba mawong chathabada aina nokna mayok yagani aigi tengol takle magiri inau tanauduna leiri nangna phajaba wahai hairabagi mahutta sayepna mayoknana khuthengna duna chang yengnaba pami hairabadi aina nangbu thagatlamgadabani aina pami mana ngamle aigi thawai lawba aina ngamle mabu maithiba piduna leikhidraba athauba singi laman singba saubiganu nanaina maram kharadang hangjaningba ngayaktadi unabiyu phai unage changhalo ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯈꯔ ꯆꯠꯊꯣꯛꯅ Please come here, sir. Subedar, ask him what's his name. Mahabir, Nanai Sahebna hangjari, naam kari kobiba. aigi iming naw sing kawi sahi khara braja bindabanda leirubadagi brajabasi haina mayamna kobi paunam sagai da poi haiduna pauna mingthonei asumna iming ahum thonna major general ifamni ꯈꯨꯃꯟ ꯁꯨꯕꯦꯗꯥꯔ ꯄꯥꯎꯅꯥꯅ ꯍꯥꯏꯕ ꯏꯁꯤꯟꯗꯨꯅ ꯁꯥꯌꯦꯞꯇ ꯁꯂꯥꯝ ꯇꯧꯅ ꯆꯦ ꯄꯤꯔꯒ Hey Kanba, Mahabir kumna Kanba Manipur kaya yamna leibagi. aigumna asonba manipurda leite aibu henba ngakta singthaba ngamdana sana konungda pek thana lei Subedar, tell him to come over to our side. If then, he will be given high posts in our army. Sahebna supugning sing na haijari. Laingak mapugi michangda hausimak yabiduna lebiro. Achauba pham lobiduna thomali amna chawna. ha aibo ha pauna bo araiba minai oiro hairiba nangumba haisho naptuna tangduna hui hongdongum lukhak chaduna hinglo ha sauningbadi hairunu ha adubu maitai I kharadang chelabadi tawimal khangdraba launamba saepu munna khangpham thoina mamangaidagi hauna makhoina khutkan pangandringaida maidingu singna saepki mateng kaya pangbiki awana phabiduna mathwai mangadaba saep sing nar gambirna kanbiki thibo maida hana saep kaya phaduna mathwai laukrabada maitaina thadok piroi kenta ki lal dasu kabogi makutta mathwai mangadaba saep singbu kanbibada makhoina wagadaba maitai ekhoina wakhiba makhoigi mahut sinduna maitaina thawai thakhiba pumnamak sigilaman maitai leibak mangnaba sayep mangaga loinana lani mayam laktuna ahingda lona lal hauduna maral leijadaba maitai gi yum mai thaduna nupi angang phawba halamba makhongna thongna mamang thijaraba sayep manga angang olhankhre maragi matik chaba achumba wail phangjabani adugasu aikhoidi khutkan pangalle haiduna mathwai kandikiba ning tamba manghallaga minai oihenduna khongnet na pange thorangba kai macha chawnaba yokluba mapu charedo asigumba satana chatkadaba sajat laina changamba tolaba malesing maikhoina maitai tumna hatuna mamai pakle khanduna maitrabakta langam firam yungjarabasu lengdraba malem thakta maraiba ningbasingi senglaba ina chuduna sayep singi tukacharaba mingchat thibana numit thana mutriba makai lengdana lehauragani kanana su muthatpa ngamloi aina hairibase mangondasu khangalu kiganu aigi wa amuk taw nakhoi anibu phaduna ingthau sana charanda katke nakhoi yamna pamjaba sanana saba takaman pige achauba phamsu hapige yabra mangondasu hangu ꯆꯪꯁꯤꯜꯂꯤ ꯑꯅꯤ ꯆꯠꯀꯦ ꯇꯧꯏ ngaiko nakhoi chatpa yadri karigidamak lal lepage khulai payo mayoknaba lal tawkisi tongan pagera pulap pagera apama khanjau Major, Lal Diloire. Maitai gilan mi kanasu leitre. Laingak mapugi tengolsu mapamasi thadoktuna sana konung tamna changsinkre. ꯆꯥꯎꯊꯣꯛꯅ lal loire
Maitai Tengol Bupalon Sana Koiramba, Yek Naba Males Tengol, Kuteng Naba Lanfamda, Maitai Yamana Yek Naba, Tara Mako Kakam Laga, Marai Baki the Makatlaba, Maitai Lan Missingi, Seng Labitana Kongjo Mature Loy Cheliba, Irei Baki the Mak Aigisu Aroi, Maribak Ningba Tauba Singi Iga, Tina and Kigani, Karigilan Loini, Maru in a Yek Naba Males, Pokai Lang. Top! Nongay na ibuki hando na ting mga moy. Makoy gi tanghay kaya na so. Pong na bupatan mamatik na tay. Kanaday, maay atatay ni. Sem sadaro hayo. ꯑꯩꯈꯣꯏ ꯂꯥꯜ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯃꯦꯖꯔ ꯂꯦꯠꯁ ꯒꯣ ꯁꯔ ꯑꯅꯤꯃꯛ ꯆꯠꯂꯤ Lal tauraroi. Aduni ngakta ngay ko sobedar. Ay sobedar da wamat haijage. Lao changsilo. Lao ne. Ay may tay ni. Nang sumay tay ni. Lao. Ay buhanggoy gano. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯦꯖꯔ Nangi nakanda yaliba thang adu satlu. Aduga aigi ngaksi kaklo. Lao. Lao ne sobedar. Thajadaba tawgano. Yengo. Numit asi tagadawre. Tagadawriba numit asiga. Loina na soydana taragadaba. Maitai yaroi ba ning tama numit ni. Amamba na kuplaba maitai leibaki. Sang laba hingda. Ay ba punsilano. Maning tam na yeknaba males na. Maitai punamaki makudang. Mina yoling chandringay. Maning tam na yeknaba males na. Maitai punamaki makudang. Mina yoling chandringay. Paona ilay baki damak. Imarik karadang katsabang amzagay. Lao sobedar. Ay mateng amukta pangbiramo. What he saying? Sir, he wants to help to cut off his head. Kubi chikna My God! Well, try your luck. ꯑꯗꯨꯗ ꯊꯧꯕ ꯄꯥꯏꯕꯤꯔꯤꯕ ꯊꯥꯡ ꯑꯗꯨ Singnanu ne. Ay na hai se aseng mani. Maitai gidi hai krabadi loire. Lanfam na kuttagi kulai di tahide. Nang na ibu tajadraga. ꯊꯥꯡ ꯃꯇꯣꯟꯗ ꯄꯥꯏꯗꯨꯅ Lao sobedar. Ay na ningjari base amukta thungan biramo. ꯍꯦ ꯃꯍꯥꯕꯤꯔ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯃꯦꯖꯔꯗꯤ ꯊꯥꯡꯁꯨ ꯆꯪꯗꯦ ꯅꯣꯡꯃꯩ ꯃꯔꯨꯅꯁꯨ ꯆꯪꯕ ꯉꯝꯗꯦ ꯑꯩꯒꯨꯝꯕꯅ ꯀꯝꯗꯧꯅ ꯉꯛ ꯀꯛꯄ ꯉꯝꯒꯅꯤ Aina takani. Ngaktup ahungi manungdagi. Mayay thangba ngaktup aduda thang thao. Ay matam pirake. Ngayak di ngay biko. Ima. Pok na pamlamdam maitai leima. Ngasi. Sajibu taragani thoini panba. Sagol se numit. Tagadawriba numit ase. Aroy ba imagi ning tamba numit ni. Amamba na kuplaba ahingda. Yeknaba maleshna. Imagi kudangda. Mina yoling chalaragani. Laibak thiraba pauna brajabasina. Kanba ngamjadre. Waraw biganu ko ima. Ngasi. Nasagi aroy ba khongchatta. Marayba kidamak. Mathwai pamudraba. Akan na thaw na chasinga. Kusam na duna. Imagi tampak thagta. Nok na kachabangamba. Pinabiu ko pokpe. Mai pakpa. Radhe. Mai pakpa Krishna. Mai pakpa Vrindavan. Mikti padi nahi. Deha Vrindavan. Radha Krishna bukhurum jari. Vrindavan bukhurum jari. Lairai pakka pinabiganu. Shri Vrindavan phangan biu. Mai pakpa Shri Govinda ji. Mai pakpa yai phabi ima maitai leima. ꯄꯥꯎꯅꯥꯅ ꯃꯈꯨꯠ ꯑꯣꯏꯅ ꯍꯥꯏꯒꯠꯇꯨꯅ ꯇꯥꯛꯂꯛꯄꯗ ꯈꯨꯃꯟ ꯁꯨꯕꯦꯗꯥꯔꯅ ꯅꯥꯀꯟꯗꯒꯤ ꯊꯥꯡ ꯁꯠꯇꯨꯅ ꯄꯥꯎꯅꯥꯒꯤ ꯉꯛ ꯀꯠꯂꯦ ꯃꯩ ꯃꯨꯠꯈꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯔꯃꯪꯒꯣꯜꯅ ꯏꯕ ꯄꯥꯎꯅꯥ ꯐꯝꯕꯥꯛ ꯀꯨꯝꯍꯩ ꯃꯆꯥ ꯃꯉꯥꯁꯨꯕ ꯎꯠꯄ ꯈꯦꯕ ꯆꯤꯡꯈꯣꯡ ꯍꯥꯏꯔꯤꯕ ꯐꯝꯕꯥꯛ ꯀꯨꯝꯍꯩ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ